Lamlai Da Lupa Crore Nipan Makhai Changba Football Stadium ama Sharagani HAINA Lamlai AC gi MLA IBOMCHA na ngasi LAOTHOKKHRE wafam masing asi Pungdongbam Development Committee na sinduna Moscow Wushu Stars da bronze medal fanglakraba Thokpam James Maitei okpagi thoramda phongdokhibani Pungdongbam da pangthokiba okpagi thoram aduga mari leinana MLA IBOMCHA na hai lairabana maram oiraga naha kaya Lamakhangda lairik tamba tokiba laikhrei hauziki matam asidadi sana khotnabada khong thangzilaga thabak ama fangnaba hotnabasina khwaidagi phaba pamba ye moirei sanaroi sing yokhatnabagi pandamda Lamlai Da Football Stadium ama sanaba lakadoriba nongmaijing numita Chief Minister N Birena urep yungtamlagani nongadada Boxing Academy ama su matamga chunaba mongda semgatnaba honari Pungdongbamda su stadium ama sanaba project thangatkhrei amaromda laikai club na mateng pangduna maming leiraba sanaroi sing oibang ngamlabasing nasu mahaki laikai adugi haurakliba macha manau sing sembada mityeng changbagi hainabi leheningi haina MLA na makhatana phongdokhi